Moirang site atubagi oina point kungi inkolama yonjari. Apama miyoising atubada makada pizaribu contact number sida contact tawbiraktuna akupa marol khangbibi yagani. Phone number 8413017099. Ahanba lakpasingdana hena kudong saba pizagani. Ahanba maruiba paukara Kangpokpi gi SP attack sata khibada Kuki gi extortion thingna bohonaba kotuna kawbada police officer sing satana thingbagi oiramle intelligence source Kangpokpi district SP Manos Prabhakar da atamna Kuki kulai pai bising yauna miyam gi asoba mop amana nung amasum petrol bomb nang sindun akan attack sata khibadu SP asina Kuki militant sing na sataba extortion thingna bohonaba masum kotuna kawba mifamna police officer sing satana ba akan instruction pibaga mari leinaram lehaina intelligence source amana hari intelligence source asina makhata na hari bana Kangpokpi district police ki SP Manos Prabhakar na hokiba numit kharani gi mamangda Kangpokpi district ki police station amadi outpost singi OC singda aini yadaba group singda demand tawba sanpham sing pidana ba masum Kangpokpi da base tawba Kuki group singna kawba mi phamna satana ba akan ba instruction pikhi Kangpokpi gi SPSC gi maikedi gi mamang sahi English ngani ga kunga mari gi November 10 ga mapanda Kangpokpi district da lairiba police station amasum outpost singi official singda Kuki Lalhouba singna nam haduna sel khaina ba hona ba thawang kudimak thingna ba athuba message amathaki Kuki Lalhouba singi maikedi gi Kangpokpi district police ki miyoi singda phawba sel gi demand tawki Kuki Lalhouba singna tawrakli ba sanpham singa do pidana ba SP na police personnel singda instruction pikhi karigumba demand ki sanpham singa do piramba tarabadi akan ba disciplinary action lakhot kani hanasu khanganki asigumba ani subo oina December 10 ga mapana Kangpokpi district ki SPSC na police station singna Kuki group singna mifam amatara saru gyadana ba atuba message thadana khanki SPSC gi message as social media da kotuna December 10 gi nungtul pungani taba matamda kaithel manbi community hall da kaukiba mifam na Kangpokpi district da leriba police personnel sing saru gyana ba post thagalakhibaga warul amagi mangoinanani SP gi mekedi gi mangjona mangonde gi ayaba laudana police personnel amatana kotu gi mifam adura satpa yaroi karigumba satlama tarabadi senari pa police personnel singi mathakta akan ba action laugani haina khanki masina maram oiraga Kuki kulai paibe sing yauna yamna ba Kuki gi miyamna atamnana Kangpokpi district ki SPSC gi office da nung thomjinba amasum petrol bomb langsindun attack sathakibani hari Kangpokpi district asi central government ga su sign tawnariba KNF na mapung oina dominate tawba jaga amani Kuki singna malom laina sathakiba attack aduna maram oiraga Kangpokpi gi SP asu open nangkhibani hari Amaramda JCB mai thana ba honaramle jerang rong nagani maramda yum sana ba honabda Kuki singna tamthina fukhre Kangpokpi district ki saitu constituency ki manungda leiba leimakong army cantonment ki kilometer anirom da maksalaga leiba jelarong naga khul khawsa khul ke longniram yum sana ba honaruba jelarong naga gi nupi yauna miyoi ani Kuki kangbu amana laklaga tamthina furamle Naga nupi edu masa sokna phubudana tana mobile phones mullaga thugairamki thagdo osleva ko numita liang mai naga khulasida leiba nupi esina JCB sijinaduna masagi lamda yum sana ba leibak temthokpagi thabak sathringai de thokibani nupi esina masagi lamgi sarukta yum sana bi JCB manek laga yumpham thonbagi thabak sathringai Kuki lamhenba gunda kangbu ama laklaga tamthina furamkibani thagdo osiga mari leidana press na phungma pawgi matung inadi jelarung naga gi mi ani eduna JCB sijinaduna yum sana ba mafam semna bo honaringai de yamlaba Kuki sing sanglalaga kihenbigi thabak sathaba ma de phajada bo hoiwata sijina ki loinana lebak tem thokpa sijinari be JCB du mai thadokani hana ken khanganbigi thawung sadaki victim oiriba liang mai nu PS na phongdorapagi matungina Kuki lamhenba kullom laklaga maki yumpham thonbigi thaba do apan no pirakhi makoina makpu leimai da inthubuga loinana masada chaina phawna furamki makna paipa mobile phone adusu thugairaga thamnamki nu PS gi mayamana phongdorapara Kuki gunda kangbu ama laklaga maki masal nu pibu furamlaga loinana yumpham thonbigi thabak sathaba iyaru hena ki hanbigi thabak satharamki thawdo asiga mari lainana victim oiraba nu PM sumke Longriram khulgi khunja sing nagagi civil organization sing thukliba thawdo asida ko thingjinbina ba appeal tawkhre mara asida foothill naga joint action committee gi maikedi gi Kuki sing sathaba ka henma thawong se akan mamona kan nem tawkhre
Naga nupi amabu masagi maramda tamthi mong etek amasung molest tawbigi thawong asi naga miyamgi identity amasung dignity da singnabani maramasna mari lenaba authority na thawdo osida senari bisingi mathakta akanba action lakhutkadabani mari lenaba committee asigi maikaidigi su pung nifu go nipan sigi manungda naga miyam amasung victim asida lale haijagadabani karigum lale haijadaba tarabadi committee asigi maikaidigi matik sana thapal akhutkani loinana masida tholokba afabadagi daita Kuki Luchingbba singna pugadabani hari Amaramdan akan mamongda National Investigation Agency bu singnarakre makut apapa bakal ki khulai pairaga NIA mawalawdi tawningba taw phaningnaga phaw haiduna India gi top investigative agency oiribi NIA gi mathakta akampet ngangduna usi thawoidabagi video am social media ra thadorakre hairiba miyoisi mamangda Imphal East thamna pokpida Kuki theory singna mitai khul singna landarakpada pawlawu satpa pawmi nongmai maruna panduna ama sukpigi matangna aikhoina kapa nongmai maruna panmani pawmi oirabasu Kuki na namna tapa mafam singda pawlawu salakpa yaro haina akan aring singna social media ra video thadorkiba nupa aduna amuhana singnarakuna social media ra hairiba video se amuhana thadorakibani Manipur top channel gi maikei gi maruibi ipausing miyamna thamjari ahanbada HMPB gi akanba section tharang lakhonaba health ministry na khankhre COVID-19 ga symptom haifit manaba sainari gi sandokpa horakhiba nobo virus ama hoiriba human metapneumovirus HMPB India da ahanbo na ngarang angang ahumna positive oiba thengna khraba matung ngasi positive case mari amaga thengna duna HMPB positive case tare sukre amaramda virus asina naba mising China da asuki matik hengalakpa madi India da su masigi case thengnarakpadigi health ministry ni state amada union territory sing da akan section tharang lakhonaba pautak pikre agency ki paun hai China da anauba sandorakli nauna sandorakli ba HMPB ki positive case India da ahan boy nang Karnataka amsung Gujarat ta anga positive case thena khraba matung makhata nang sisu Maharashtra gi Nagpur amasung Tamil Nadu gi Chennai da masagi sahi tarete gi tarahumdoi phawgi manung da leiba angang mari positive oiri haina confirm tokre panampau chiri ki lokhsaragani amaram da laisa asiga mari laina ngarang Union Health Secretary Punia Lalil Srivastava Sia Laudun state amadi Union Territory singi mari lainaba authority singi virtual oina miyam pangthoktuna mifam pangthoktuna HMPB gi China da oirakliba phibam amadi leba asida sumasigi case thengnarakpa sina maram moiraga masidagi ngakthoknaba akanma thorang sing lokhatpaga loinana miyam de awareness pibigi thabak sathanabagi matangda khanakre Secretary DSR Dr. Radip Baha, Dr. Atul Goyal, DGAHS State ki Health Secretary Singh Atai Mari Lainaba Official Singh Loinana NCDC, IDSP, ICMR, NHSP Amasum IDSP ki State Surveillance Unit ki expert Singh Sargyaki Union Health Secretary Punia Salilan State Singda HMPBSC Ningtham Thada Maru in Hanagan Balainani, Laina Sin Narava Sing Sor Hon Wabigi problem like Maramasina ILI SARI influenza light illness problem like Maramasina ILI SARI influenza light illness severe acute respiratory illness ki thabak sing kan khanaba pautak pikhi amaram the Union Health Minister Jagat Prakash Nadana ma ki social media X account na phongdorok pigi matungina miyamna HMPB gi matangda henami paibi dana bakhangan baga loinana hauju oiriba phibam control tobaga loinana COVID-19 gumna khudong thingai oidi HMPB haiba virus asi anobo virus amanati masikumja English singani ga amada ahan boina masakhang mangamduna malemgi mafam kya da lairaklavani adumapu Laina asi Maharashtra ki Nagpur da anoba case ani thenaki hairiba du ki manungda sahi tare suraba anga amaga sahi taragum loi suraba anga ani ni masugi matungda Tamil Nadu gi Chennai amadi Salem da HMPB gi anoba case ani amasung thengnare haina state ki health secretary Supriya Sauna confirm tokre loinana HMPB na naraba anga ani edugi phibam nusa thiningai oidre hairi Nakalamoram da house oirakliba phiba masi yenglaga Union Health Ministry na China amadi yumthangnari balai boxing da mikupna hom singna monitor tawduna hain agency ki paw mana hairena su paws ta makhatari makasa tharak poina to paw mana final electoral roll 2025 phongkhre draft electoral roll da Bisnupur district na voter masing helawa su final electoral roll da Susampur henkhre
Manipur gi oina kendra humfu gi final photo electoral roll 2025 ngang phong ki bga loina apun ma voter masing lakon lising yang khaiga mariga sahunga marfu ga taret oiri amaramda draft electoral roll inglising aniga konga mangara Bisnupur district ko in apun ma voter masing la amaga lising marfu ga mariga sahunga humfu ga mapal laibada Suchampur district ki voter la amaga lising marfu ga mariga Samaga Taraga Hundai Oikiba do final electoral roll 2025 the Bisnupur district na voter Lamaga lising Marfuga Mangaga Saniga Humfuga Mapan Oivida Suchampur district na voter Lamaga lising Marfuga Mangaga Sangaga Humdra Oiduna Bisnupurigi Suchampur na voter Sahunga Hele Election Commission of India na piba schedule gi matung ina Lamphel leba chief electoral officer ngarang pangthokiba asama thorama mada Manipur gi chief electoral officer CEO Pradeep Kumar Johanna Manipur gi Kendra Humfu gi final photo electoral roll 2025 form ki bagaloina state asigi demography ta sound ahongba ma laktuna voter registration ki masing asuki mati henkalakre electoral roll form gi thorama du CEO Manipur PK Johanna form to kibda state asigi demographic ta ahongba ma laktuna mamang sai English ngani kunga mari gi October kunga mapan form kiba Kendra Humfu gi draft electoral roll da gender ratio Lishingamaga Humfuga Mapan Oikiba final electoral roll da Hengalactuna Lishingamaga Humdra Oiri Aduga draft electoral roll da upon ma voter masing Lakunga Lising Kuntraga Mariga Satruko Humfu Oikiba final electoral roll da Lakunga Lising Yang Kaigi Mariga Sahunga Marfuga Taret Oiduna voter masing Lising Taraga Mapan Satreka Kungo Humde Hengale Magna Makata Aradun Hai Revision matam the electoral roll the naunamiyoi lising kunga mapanga samriga humfuga nipan hapsilaki masigi manung da nupa lising taraga humdoiga sahunga nifuga nipan nupi lising taraga taruga samaga taraga nipan amasung third gender anini elector population ratio su draft electoral roll the sada yankaiga mariga point marfuga mari oikibadu final electoral roll the sada yankaiga maga point kuntraga tere hengale revision process the voter lising mapanga satreka nifuga mathoi giming electoral roll gi kakhi aduga apunba service voter masing ju hengalakuna lising kunga mathoi gi samga nifuga nipan hoiri masigi manungda nupana lising kunga samga kuntraga mathoi aduga nupina lising amaga taraga tere ni final photo electoral roll 2025 the Manipur gi kendra humfugi manungda Imphal West district na voter lahunga lising marfuga mariga samaga humdra gatar oiduna khwaidigi voter masing yamba district ama oibaga loinana Jeribam district na voter lising kuntraga mathagi saunga ga taraga humdai oiduna khwaidigi voter yamdaba district ama oiri Imphal East na voter lahunga lising kunga taruka sahunga humfuga nipan oiduna voter yamna anisuba district oiri aduga Bisnupur na laamga lising marfuga mangaga saniga humfuga mapan Thawbal na laaniga lising taruka Sahunga humfuga tere amasum kaksing na voter laamga lising taraga nipanga chamaga marfuga taruni singi district ki oina Sandel lising nifuga taruka chamaga nipan urkhul lising maudraga mangaga sanipanga maudraga mari senapati laamaga lising nifuga taruka satruka humfuga taruk Tamenglong lising humdraga tereka samriga kuntraga matoi Suchampur laamaga lising marfuga mangaga chaungaga humdra Kangpokpi laamaga lising taruka sahunga taraga mapan Tengnopal lising nifuga humdoi songaga taraga manga Kamjong lising kuntraga manga sanipanga taraga humdoi None lising kunga mapan ga samapan ga kuntraga humdoi masum Phezol na apunba voter lising kuntraga mariga samapan ga yangkai ga matwini final electoral roll da oikiba kendra gi gender ratio na Imphal East da lising amaga samaga taruk Imphal West lising amaga samaga nipan Bisnupur lising amaga yangkai ga taruk Thawbal lising amaga humfuga mathoi Sandel lising amaga maudraga taret ukhul lising amaga humfuga manga Senapati lising amaga manga Tamenglong lising amaga humfuga mathoi Suchampur lising amaga maudraga mathoi Jeribam samapan ga humdraga mari Kangpokpi lising amaga kunga taruk Kaksing lising amaga yangkai ga taret Tengnopal lising amaga nifuga humdoi Kamjong lising amaga kuntraga mari None lising amaga humfuga nipan masum Phezol lising amaga anini final electoral roll si miyam amadi political party ki mitsingna booth level officer BLO gi kuthang local electoral registration officer gi office gi yengwa yagane natragana chief electoral officer gi website CEO manipur.nic.in digi yengba yagani sakhanglaba national amadi state political party singi oina kendra khudimaki oina electoral roll gi namthoklaba copy lemda phangani
अहेनब कॉपी की ओइनदी सेना अमद रुपा अनि की सांग द लैबा यागनी अदुगा इलेक्टोरल रोल असिगी डीवीडी रोम फॉर्मेट ओइरगना लंफेल द लैबा सीईओ ऑफिस तगी कॉपी अमद रुपा चामद फंगनेनसु पाउस द मखाताना फोंदोरकली अमरमदना दिल्ली की नोइडा स्कैम चेनबसिंग नुमित मंगानी की मनुंग संगजरकदबनी इरांग मरम ओइरग सैथें क्या नंगलिब लमदम असिद मियोय खुजो खरना मैतै मसा के मपालम थबक पीगनी हाइदुना लुपा लाख अमदगी लाख तरुक फाव डिपोजिट तौहलगा दिल्ली की नोइडा कौशलब मतुंग थबक पीबगी मुहुत सेंथोक लंबी अमत लेहंदना थमलिबा स्कैम असिद चेनब मियोय सिंग नुमित मंगानी की मनुंगदा फेडरेशन ऑफ इंडिजिनस पीपल्स डेमोक्रेटिक मूवमेंट FIFDM की मयाई लुसिंग संगजरकदबन हाइना लुप असिना सेक्शन वा थमलकली हिरम असिगी मतानंग असि मणिपुर प्रेस कप त पाउमिसिंग उनाबा मद वाफम असि फोंदोलदुना FIFDM की प्रेसिडेंट वहेंगम शांत मैतेन हाय मणिपुर की ओइदिबा अवाबा फिबम असिद मियोय खुजो खरना लमदम असिद स्कैम सथदुना मी खुदिंगदगी इंटरव्यू यावहनबा मदि इंटरव्यू यावरिबा खुदिमक सिलेक्शन तौरी हाइदुना हराव हलगा लुपा लाख अमदगी तरुक फाव डिपोजिट तौहलगा दिल्ली की नोइडा कौशलब मतुंग मी अनौबा खोमबगी थबक ओइरमदगी लोन इम्फाल सेंथोरकिबा असिगुम्बा फावबा थावोंग असिदा विक्टिम ओइहौरबसिंगिदमक नुंगाइतबा फोंदोक लोइनना स्कैम असिबु चथरिबा मियोयसिंग अदुना पुसिलकलिबा नुपा नुपी सिंगबु पुनः रूम अमदा पुलप थमजिनबा मदि सतनबी हाइबा अमत लैतना नुपा नुपी युम पानबगी मोंगदा नोइडा सेक्टर 143 दा पुनः लैरिबा मदि कैसु खंद्रिब नहा क्या मसु माफमदुर लेहौरी अमदि नुपी ओइबि क्या मयुमदा थोकनिंगलबसु थोकप ngamdana लेहौरिबसि अथुब मतमदा लाइंगाकी मरि लेनब डिपार्टमेंट थिजनबियो अमरमदा असिगुम्बा फतबा थबासि इसाई सागी युमदा थोललवे हेनिंगाइ लेति मरमसना सिगुम्बा फतबा सनबि असिद याउदनबा होनमिनसि अमदि मरि लेनबसिंगना येंसिनबिदुना इरमदा मणिपुर सिद थोक्तनबा होनबियो मसिदसनतना स्कैम असिद सियनरिबा मियोयसिंग नुमित मंगानी की मनुंगदा FIFDM की हेड ऑफिस संगजरकदबन है पाव की मीफम सरुक याखी स्कैम विक्टिम ओइरुरब थौबाल निंगोंबम थोंजुग लेकाइदगी निंगोंबम इबोम साखोब मियोयमन हाय स्कैम विक्टिम ओइरब दिल्ली की नोइडा सेक्टर 143 नतना तोआन तोआनबा सेक्टर सिंग मैतै मसा चहुमलोम अदुकी मतिक अवाब फिबम द लेहौरी स्कैम की आसेंगब मसक खंगलकबदगी माक मसा यावना मियोय मंगा तुमिन सेंथोरकिबनी स्कैम मयांग इम्फालदगी ओकेन युमनाम हुइद्रोमदगी केनेडी ओपोकपीदगी अमदी कक्सिंगदगी ओमेंद्रा हाइरिबा मियोयसिंग असिना सलाइबनी मखोयगी मखारा खुरखुलदगी किरण बला थवालदगी वोइलेम्बा खोइजुमानदगी सनाथोय उसिवादगी सुरस अमदी पंगलताबिदगी सनबी युमनाम हाइरिबा मियोयसिंग असिगी लांगदा सेंथोरकिबा मखोय मंगाबु थोखिबनी मियोयसिंग असिना करिसु खंगजदबा मैतै मसा केरा नमथाक तौदुना इंटरव्यू लौरबा मतुंग लुपा लाख अमदगी तरुक फाव डिपोजिट तौहंदुना थबक पीगनी हाइदुना दिल्ली की नोइडादा पुखिबनी मफम अदु यौरबा मतुंग ग्राउंड अमद पुसिलगा अयुक पुंग 10 दगी होरगा नुमिदांग वाइरम फावबा करमना रिलेटिव सिंगदा कॉल तौदुना फंगनबा अफबा लंबी अमा लैरि मरम असिना नखोइबा मफम असिदा कौशलगा डिपोजिट यहोननबा होनगदा रिलेटिव सिंगदा कॉल तौदुना फंगनबा अफबल लंबी अमा लैरि मरम असिना मखोइसु मफम असिदा कौशलगा डिपोजिट यहोननबा होनगदगी हाबिगी मतंगदा ट्रेनिंग पिखि मसिगी मतुंग महांगना मसासी क्यूनेट कौबा नेटवर्किंग कंपनी अमद यहोनकी अदुबो मियोयसिंग असिना था अमद लुपा लाख अमदगी हेना तानबि याय हेबा नमथाक तौदुना थबक यहोलबा मतुंग सेल लाक्तबना मरम ओइरगा अतुकी मति अवाब मयोनकी मदुरगी मखोय मंगा असि तुमिना सेंथोरकिबनी अमरोमदा हौजिक दिल्ली नोइडा सेक्टर 143 की फ्लैट नंबर 17 स्कैम की विक्टिम ओइरबा नुपी यावना मियोय 19 रूम लेहौरी मसिदसु नतना नोइडा की तुआन तुआन सेक्टर सिंग स्कैम की विक्टिम सहूम हेना लेहौरी अवाब सिंग दु कोकना लमदम असिदा हलकनिंगलबसु सेल लैतबना हलकप ngamdana लेहौरी लमदम की ओइरिब अवाब फिबम सिदा मपालमदा थबक पीगनी हाइना इंटरव्यू लौदुना लुपा लाख अमदगिना तरुक फाव डिपोजिट तौहंदुना नमथाकी थबक चथरिबसि मरि लेनबसिंगना मयेंग चंगबियु हाइकेनसु पाउसदा मखाताना फोंदोरकली अदुगा तंतनसुना म्यामदा थमजरमगे अदुगा हौजिक ओइनदि म्याम पाउसु मतांग असि लुसिनजरगे मसु म्याम पुना नोबा अपडेट ngamiनसि।